Ngasigi topic asi ikoi kuidringai Delhi da leiba nupi amda thokiba thodokni. Nupi jina magi baragi ka aduda hidden camera thetpa thengnarami. Camera asi nupi dugi phamungi ka amadi bathroom gi ka da lerambani. Spy camera asi light bulb ta install torambani. Senabani haiduna lamdugi mapugi masana pa farami. Spy camera si karama matamda install toramano kanana masi thengnarakibano police na kari hari sahi kontra suraba nupa si nupi gi room da spy camera adu theli habagi damak Delhi gi Shakarpur haiba mafam dagi farami police ki report amagi matungina camera si block kharagi manungda loan install tawdana nupi gi pamung amadi bathroom gi kada thelam khibani hari nupi si room asida mathanta leiduna civil service exam gi preparation tawduna leibani senariba yumbu gi masa aduna building adu gi atopa floor amada leibani nupi sina police ta haira mi madudi thogdo si khangdringi mamangda mahaki WhatsApp account da kariguba change khara thengna ki hari mahaki WhatsApp account adu da atopa device khara connect toroma thengna ki device ing dugi list ta laptop amazu login tawduna yoramba thengnaki kona thangda mahagna madu logout tawthoki masi matungda mahagna masa si hena section na amadi kari kari leibigi haiduna mahaki kada thiba hoki police ki report aduna makata na hairi nupi sina mahaki kada da aronba device natraga hidden camera leibra haiduna thirami maduda mahagna bathroom gi kada leiba bulb amagi manungda spy camera ama install tawraga yoramba thengnabadagi mahagna police ta pau piraktuna police na makata na thibidagi mahaki bedroom gi kadu da leiba bulb amadu install toramba camera amaga fangki investigation tawuda nupiduna hairaki madudi mahaki room gi so asi yumbu dugi masana pada da nongma piramki police na makata na nupadu da wahang pahung torami magna haiduraki madudi tha ahungi mamangda nupijina mahaki mayum Uttar Pradesh ta chatkringai da mahagna spy camera asi laikhibani madugi matung mahagna nupidugi phamungi ka amadi bathroom gi ka da camera sing asi install tawduna thamlambani camera si online da operate tawba camera mo iramde masi memory card ta store tawduna thamba duguma makhal gi camera oramki mahagna nupijidagi room gi so adu electric repairing tawgani haiduna lokhibani hari record tawraba video sing adu mahagna magi laptop ta transfer taramki police na nupadagi makata na spy camera amaga atopa video sing adu yoramba laptop ani amaga recover tawbu ngomki nipa se hozik Bharatiya Nya Sahita gi makhada voyeurism gi case palami logi matung ina mahak sahi ma jail la rebata video asimak essential sing maroina rain house amadi hotel na sing badal leiba essential sing gi damakta semjabani nupi punsi yamaloi matam punamukta section minersi